अहानबदा मरुबपाव Nupida Chathaba Miot Minay Mangjongna Tingnabagi Pandam da Women Helpline 181 Manipur Ngasidagi Hangdokre. Lamlaki Sauche Kannaba license barrel gun Amasung air gun Tingnaba Cabinet the Putoktuna Warep Loragani Haina Forest Minister Jade Samkumana Hangdokre. Amadi Manipur does the Olympic Day Run Pangtokre. Jarias to be pow meeting Tabi was in Butaram Nokcheri, Hojik Pow Sadok Pizzer. Lamda Masida Nupi the Chataba, Miot Mine, Mihat Mipun Chang, Wang Libasi, Mangjongna, Tingnabagi Pandamda, Women Helpline 181, Manipur Social Welfare Minister named Chakib Gena, Lamfil the Labour DC Office Complex, the Hangdokre. Manipur State Commission for Women Amasung Social Welfare Department Sinduna Pangtokiba Helpline Hangdokpagi Tharamaduda, Commission Get Chairperson K. Sobita, Principal Secretary J.C. Ram Thanga, Director Jensen Lazars, Imphal West DC and Jeffrey Su Sarukyaki. Minister named Jakib Gena Women Helpline Asi Hangbagi Maruba Pandamdi, Nupigi Matakta Chatarapa Crime Sing Mangjongna na Tingnabagi Matau Taba Information Kangnabani. Helpline Asigi Kutanga Kudong Tiban Nanglaba Nupi Amabu Karamba Makalgi Kudong Chaba Piba Yabage, Loinana Mahakna Kanagi Matingna Kadaida Wakatkani Haiba Kangbangamgani. District DC Amasung District Commission ge Chairperson Sing Yauba Committee Semduna Helpline Asi Mapumfan Matau Tauhanaba Mari Lainaba Singna Honagadabani Haiki. To facilitate crisis and non-crisis intervention through refer to the appropriate agencies such as police, hospital, district legal service, authority, protection officers to provide information about the appropriate support services, government schemes and programs. District level steering and monitoring commission has been constituted, headed by Deputy Commissioner as a chairperson. Also, Joint Director of Social Welfare has been appointed as the state level nodal officer for coordinating with different stakeholders for timely facing of support services. Imphal West ki DC and Jeffrey na helpline hairaga maming tagi oina leiba miyam gi noknafam oiba madumagti tahaningde. Akhoi gi khunai sida nupi singbu thona leibi ni haiduna nupi gi numit amasung puwari da nupi gi lal ning singduna thauram pangthokle. Amarom dana nupi gi mathakta crime kya chathai. Helpline asi quick corruption team oina 24/7 tabak taunaba hotna si hairi. Karino koi society soise because we are a society of double standards. Nakalam na thakap nakalam na sa kopi ba ako'y kayo si kayo kamsete aduna we are society of double standards ako ho pura ke haiba daraga ki ako'y na naura inkhala iba ang sa singi mo ko'y education ta syllabus ta karino rights karino women's rights karino kamay na ko kito dubi mo kamay kay ko nagani haiba sing matang da mari chung ta bida kadi ako'y na nakadri ba ko yan ka generation sing na ako'y matang da sigumba Pataba sa nabising practices singsi tomoida have to kara ayosu wakan tamsake Lamdabasigi lamlaki sauche sing nomonomagi mangsa gaglibasi thingnaba license loduna pariba barrel gun amasung air gun thingnaba cabinet putoktuna warep loragani haina Forest Minister T.A. Sangkumana Phongdokre. Isa protection taunaba barrel tangai fadana paiba oiragana nongmai atien boina paibiu hairi. Forest Department Amadi Wildlife Institute of India Deradun Sinduna Classic Grande da Pangtokiba Kaibul Lamjong National Park Management Planning Amasung Sangai Kanbagi State Level Stakeholders Singi Workshop Hogdokpagi Tauramda Minister na Wafamasi Phongdokibani. Tauramadu the Additional Chief Secretary Sambhu Singh Wildlife Institute ke Scientist Dr. Ruchi Badola, Dr. S.A. Susan, Principal Chief Conservator of Forest ke Angami, Wildlife Forest Conservator ke Syamusu Sarukyaki. Minister Syam Kumar na Kaibul Lamjong National Park amadi sangai kansi hairabadi lamdam adonggi akoibada leiriba mipum khudima awareness amadi training pibagi mathakta makoigi hingnabagi lambi hana sembi bachangi. Kaibul Lamjong amadi sangai park asigi akoibada leiriba miyamna mapung oiba thaudang lawduna kangadabani. Makoigi hingnabagi sentok lambi ama pidrabadi park manungda changlaga hingnabagi level thiba tabani.
Aikoina lamlaki sao chek sing hek ubaga hat laga chaning bagi wakala ma pokli basi thadok lasi forest department ki official singna masagi mathau toba matamda ayet papira pakhuding ma government na thingna ba sem sare haiki kuna jaga taka lai jaga jaga to ki sina ko isana ko men sen wore ka su proposal thaba ka da koina eta khara ka wakhaji yam nero isla bata han dai se ekoi mayam manipuri puna ma india ki natraga manipuri ke no ma to si sangai kazakhstan ki sangai kai pulam jau ki area ki natra local area ki koi kai no ma tha ministry funding ma lo se hai adagi asi ha ka ministry ki for the bangi le ines thar ka su ma thar dai se ding sai kai ju khang di mi su mai jaga jaga da dum biru le khang le de khang di ma ki se paisa to uro mai jaga thar ko na sina ka so factor ma ne ko na ka to si an khata ki government ma du ya de koi the kai pulam jau the first priority pi ko se ko tha ka le ati tu loin pi ta ka le ba han ta to da ngasi malim sinba tuna pangthok liba Olympic Day run thauram Manipur da su Manipur Olympic Association na sinduna pangthokre Run for Peace and Friendship have a team da Kuman Lampak Sports Complex ki Man Stadium da pangthoki ba thauram aduda Youth Affairs and Sports Minister Letpao Hokep Manipur Olympic Association ki President I Hemo Chandra Manipur University ki Vice Chancellor Professor Adhya Prasad Pandey Sports ki Commissioner H Dilip Thabakta ki Pothakraba Commissioner Dr R.K. Nimaisu Sarukyaki Minister Letpao Hokip na sanaroi khuding makna ngasigi numit asi yamna maru eba numit ama oibana kaukthok loidabani sana khonna bana masama ufabada natana lamchat sajasu fagalhanduna afaba khunai ama purakpa ngami sanaroi singna thaksi khasi naiduna mai pak pangamna ba honagadabani haiki Sport is the only platform that unite all the different tribes, all the different language. We have to say unity in diversity. So I feel grateful that Manipur becomes advanced in sports in every sphere, in every discipline. Tungda Manipur ki tongan ba sports organization ki miyut sing sanaroi sing ki oiba lamjel ama Kumal Lampak Main Stadium dagi minister na lamthaki lamjel adu Main Stadium ki akoi bada chelaba matung amuk hana Main Stadium da loisen ki ngasigi thoram masibu mapung fan kibe ki damak Manipur Olympic Association na saruk gya ki bakuding makpu thagat pa phongdo rakhi apakta e funding haidana pitini leba sani mangana saruk Sing leba Musalman Singi Idul Fitr ka mari lainana Khurai Kendra gi MLA El Susindrona Kendra sigi manung da laiba Muslim Singda Chana thakna ba potlam singyen thokre El Susindrona government asina Manipur da khunda minari ba furup khuding mak amat to oibagi wakalol da himinana ba lokhat liba khongthang gi saruk ama oina potlam singasi yen bani khunda minari ba furup singi kumai singda punna saruk yaminar badi lamdam asi tangdu laitana leiba ngamgani haiki Hayeng Meidei da su ningol chakobo la pogomba kobui ga da su ga ngai la pogomba masugum da koi exchange tawna kan da koi relationship akoi human relationship masi koi pagal amna ba adumba agenda amu loina na koi masugum tom sin japan thok sobani Forest Minister J. Sangkumar na Sinduna Choba Iftar Party ama Yaripok Changam Dabi Makha Lekai Dalaiba MD Kamruddin gi yumda pangthokre Thoramaduda Andro Kendra gi tongan ba Muslim khul singi khunjali sing ani romna saruk yaki Thoramadu gi saruk ama oina nama solaba matung athum ahau chaminaba maru oina achoba chaklen amasu pudna chaminaki TH Sangkumar na Ramjan Thasna lakpada lamdam asida tangdu laitaba nungshi chana ba purakpaga loinana Musalman Singh hena chokot pa furup ama oirashanu hairi Zat bizat khaidaba dharma khuding makbu amatoy na kai khumnaba adumba ing tappa Manipur ma oirashanu aduga Islam dharma bo tam leba khuding makta hena chokotuna Manipur laidiba zati khuding mak kalu khuding mak nusina laiba oirashanu haidana aina mayamda sumba ngasi iftar party ki sida maruena message pizari Sangai Prodo Laiba FCI Amadi FCS ki go down da hojik ching thanna laibana makata na ching thapam laitabadagi ching yawa gari go down gi lambi gi nak eta panduna laibadagi driver sing awaba mayok na re hairi
Manipur gi mapal lamdagi pusilakpa cheng sing godown da thanna leirabasu miyam da yenthoktabadagi awaba asi mayoknabani. Lambi gi nage tappanduna leirakli ba gari sing tha ama henbasu yawnare masina driver sing ana ayek yawrakle. Chak thongpham iru jafam mapan thokpham gi khudong cha daba kayasu mayoknare. Driver sing na thengnari ba awaba sing nong matafawa driver union amadi contractor sing na yengsin bira di haina driver sing na pen daba phongdorakle. FCI की मानचिंग बा कोई टाइगर में आमची थामा फाजिले खाने के लिए बहुत तकलीफ हो रहा है इधर में नहाने का धोने का पानी उनी का टॉयलेट बाथरूम का सब तकलीफ है और मसी भाव तो का नाम करने हमें ड्राइवर ने से जंग भी दे ओनर से जंग भी दे मानसो था भी दे कोई तो भी से गोदाम से का मपान से गाड़ी चु खाम लेते सोरो मपान से खाम ले इपुन खरचा नों खरचु तुम तो कोई खोंग हम वार Tengnopal district ki nauna SP ki charge puraba Dr. Ibom Jabu okpaga loinana GD the transfer tokraba SPM Mubibu kaina ba pibagi thoram ama More Police IV da pangthokre. Thoram aduda More da leiba tongan ba lup sing Maitei Council More Tamil Sangam Gorkha Samaj ki luchingba sing su sarukya ki. SPM Mubina mahaki matamda loshil hauda ba thabak thoram kaya anoba SP ga tanaduna More town tangdu leitana thamduna chokhat na ba hotna biu haiki. Nauna SP oiraba Dr. Ibom Jana government ki employee ama oina thamoi seng na khena ba thamdana thabak tawgani. Police khaktana tangdu leita ba purakpa ngamloi miyam na su angamba cooperation PBU haiki. UGC na Manipur University ki Center for Manipur Studies bu overall performance da point nifu manga phangduna khwaidagi faba performance pirakpada mushuna center sigi teaching amasung non teaching staff Director ki Puriba Professor MC Arunbu thagat phongdorakli. Hoji pau ki marak that naten ba break ama. Bhai Gurudas Group of Institutions Sangrur Punjab na students ko dingma ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafamni education piba khatang natna hayengi yumbiro putokwa institute ni. Masidi swara jinge. What's good yoga? CD Yoshi ne Masigi Yoshi Tata Tisconi ne Dudi Sanagi Mohud youngness in Viandre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakjangi labor sorakpadagi producing attaba, hakjang choktarba, tumba chaba yaraktaba, khong hama nungaraktaba singidabak, amatta narabak paidi, jolib syrup, amasu jolib capsule bu changin sinabiyo. Irudio Coaching Institute, Kasampa Tomlekai behind Baigo Hotel. Admission opens for 5 months CBSE Foundation course for Class 11 Science. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kasampa Tomlekai behind Baigo Hotel. Contact number 8131025634. Break matung da taram nok chiri hajik makata bapauda July amadagi taret fauba Bangkok ta pangthokadoriba nipalak shuba Asian Youth Man Boxing Championship ta India ge team manager oina Khoibi Salam khalakle. Khoibi Salam Boxing Federation of India ge Vice President oibaga loinana Manipur Amateur Boxing Association ge General Secretary ni. Lieutenant General Retired Khango Konyak NSCN GPRN ge Chairman oina khankre. Loop asigi luchingba SS Khaplang na June mapal da lekhidabadagi tha asigi kunda pangthokiba mifam amana mahakpu chairman asi yetna balaitana khankibani. Now na chairman oiraba Khango Konyak na loop asigi luchingba Khaplang na loishillamdaba thabak sing loishinna ba honagani. Naga miyang apamba matung ina thabak tawduna naga singi saktam hak amasung dignity ki damak thabak tawgani. Naga society ki mipung khudingmak na cooperation PB na ba apel tawki. Kumbi Kendra mayai kong matam sang na sengdok pidana lakpa adu lomi miyang yenglaga MLA SB na mahaki local area development fund dagi sengdok pa hokre. MLA na lokong ting bagi tabak yangshin baga loina na tabak fajana suram bagi damak apen ba fongdokre.
Mayai Khong asi wangu mayai lekai samusang lai khong nauda khong amadi wangu gi apunba khong asi sengdokpi dabana lofom kya ising thumjin badagi lomi singna wana lairambani. MLAS birana khong asi fumna phumjin khibadagi ising chenthokpa ngamdabana nong khajiktang tabaga lofom sing ising thumjin badagi matam chana lo uba yadana lakpani. Haujikti lo uba yaramdaba mafam sing uba yaragani khong asiga thangnana lairiba tusam khongsu sengdokpagi thabak hauragani haiki. Ising lagi phum pataba mayam sing ase turenda loina tahan ragwa matung dadi akoi masi water body se yamna phaba amasu oirani duga lau uba yadriba labu sing ase suroina lau uba yargani haibagi thajabado hojiksi laire English singani subna mapalda ibudau thangjingi laisang nongna sanabagi damak chingu moirang thangjing temple development committee semlaga laisang saduna lakli Anoba laisang asi loshindana lairibasi loshinabagi damakta ngarang committee gi mifam ama phamna bahonabada nona samba anti-ring committee na police ki mating logduna mifam thugai ki bathong committee gi secretary PH Shamuna laibak thi bani haikre Samuna makhatana committee na miyangi angamba sel gi mating niduna amadi ibudau da kalakpa senfam sing lottery dagi fanglakpa apunba lupa crore ama lakh kuntra changna saraki bani Lai haraubana maram oiraga matam khara leplorba matung sabal loishinnaba committee gi mifam ama phamnaba hotnabani asigumba ayet pa apanba pirakpa haibasi matungda ayet apan pibidanaba appeal tawri thingba thamgiba asugumba thawong ase yamna pukchen pikpa wakhal yaudaba apikpa rajniti gi thawong amani haina ngasigi meeting asina kanna condemn tawri asunglaba lebak praja gi oiba miyang gi oiba thabak thausil asida apikpa wakhal lol amaga loyana athing bat hamba shi matungda amuhanna asugumba lebak prajagi thabak sing asida thingbidana ba haina aina appeal tawjeri Namdulong Club amasung Gaipuinang Youth Club ani khutsam naduna DM College Gate mamang thangba Naga Turel Maril Sengdokre Namdulong Club ki President Gaipong Mai Gangmaina nong juba matamda Turel asida amot akai sing pik thana leiba maramna Turel gi naknaba mafam sing chahi amada ani ahumlak ising thummi Kuyathong gi thong asi pikpa maramna fatta haudi sing funjilak padagi chenthabangamde Turel gi retaining wall chanbal loisindana leiriba singsu athuba matamda loisin biu loinana thong asi su achauba ama oina sabiu hairi je khoini cheng ba jaga se hairi ba mafam sida leiriba thong se mase yamna pikpa maramna akoi a somlom gi chenthara koi sing se masida sen bangamdre maram aduna yaribam khai dimari lenaba authority na athuba matamde masegi thong ji thugairaga asoba thong sabiu hairi se haijani Central Board of Educational Lauba Chahi Indian Institute of Technology Joint Entrance Exam Lising Taret Subnat Marfu Taruk Subar Rank the Lakraba Ningthokzam Rupashanbo Mapu Ningthokat po na BJP Manipur Pradesh ki Hanagi Vice President GH Jadumani na lupa lising tara mga mateng pangkre Mahiro asigi course loidri fawba BJP ki maikay dagi angamba mateng pangani hairi pasi am lai na hono jabne to si makata ba like study to wida magta Maki party ki BJP ki maikay di amade ai khang kendra ai leader moina maki ek changba pesama kai ai gi site gi angamba mateng pangaga angang si course loi pawba thon gi naina yam thamjari Ningthokzam Raption Thobal Khangabok Sorok Wangwada Leiba and Manaw Yaima Masung Purnima Sigi Machanupani Imung Manungi Laita Lina Namaram Oiduna India gi Miyoi Lak Kayana Thaba exam asi Mai Paklabasu Makha Tamthaba Ngamloidra Haina Mi Pai Bafauri Mahak Apok Pag Migi Loksal Uduna Leiba Apok Pi Mamasu Kaithel de Ensang Napi Yonduna Leiba Imung Amani Rapsana Fongdorakpada Mahak Class 10 Karakpa Horakpadagi Oina Engineering Tamning Bagi Apamba Lairaki Kakching Kuno Uma Thelde Leiba Nabodia Class Nabodia Class 10 Pawat Tamlaba Matungda Dux na scholar da Farok Padagi Makhatana Class 11 amasung 12 JNB Pune da Tamlaki Pune da Tambadagi IIT gi oiba wakal loksing kya fangbadagi mai paglakpani haiki Class 10 arokan hojiki dakshana gi se apply tawre duga dakshana ju chang matung dagi di adum moina IIT gi mamna fajana knowledge to ngona leire aduga adum mathang adagi 11 ga 12 kusi moina adum IIT gi mamna fajana counseling tawbo dagi study material work se dum fajana bibiraga adum honare ha tare aduga 12 hek loibaga dum ai ajiki entrance yauzero bani dum mai pa pusu
Rapsan gi apokpi Purnima sina phongdokibada leita laira oibana machagi khanbada nungaifam khangdri hairi. Kanari thuni na buchangla isagi pinchi bu chenga ngambadagi na khanbadagi ye Manipur press club to imai chagi chagna pan hajaruki. Salaibam film production akoi bagi fibam kannaba pandamda Thobal district ki Kairen bi khokta u chara sing thaduna campaign ama hogdokre hogdokpagi thoramadu PPCM gi publicity secretary Jitendra Ningomba film gi saknai raba sing kaya so sarukya ke tha asigi kun amasung kun mathoi gi lona ba hing nongyai da Imphal West Commando OCP achobuna luchingba kangbu amana Fai Hariba Aribam Rakesh Apokpa Sarat Chandra Laifam Brahmapur Thangapat Mapal Hariba Mio SE KCP People's War Group Marxist Center ga Karigumba Hiram Amatada Mari Lainadi Haina Sengdorakli Loop Asigi Central Media Coordinator Lenin Maitegi Cherol Amana Numit Aduda Police ki Fijam Set Pakangbu Amana Loop Asigi Hardcore Kedar Ama Oriba Phil Captain Toy Luangbo Fanabagi Yum Aduda Changlaki Adubu Toy Luang Nantok Kibadagi OCP Achobana A Rakesh Sharma bu Leifam Jafam P Haiduna Imung Aduda Otpi Navy Bagi Tabak Asi Tingel da Tainaba Ngamdraga Nasi Kong da Tainabani Haina Log da Bangamde Rakesh Faba Loina Kiba Kutlai Adusu Toy Luang da Party na Piba Kutlai Oibata Natana Contact Not Sale Amadi Furit Kongrau Pumba Komduna Pukraga Rakesh da Mara Season Bagi Thong Asi Machin Manau Oriba Police Commando Singna Makata na Chatha Biganu Hairi Hauji Paugi Marakhat na atin break ama. Saiji TMT bar se latest German technology season aduna state of art factory Guwahati na puthok chabani. Masigi bar se han basungdokpa product oibana calling zade taken de mapamil kali amadi amaga hazin beheli. Masi ayamba achauba government agency singna approve tawrba makhalgi TMT bar ne. Saiji TMT bar. Delicious cookies from Likla Bakery. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw. On 28 July to 10 August, Hafta Kaunsi Bung Palace Compound organized by Socialist Students Union of Manipur. For booking contact 8974681027. Heart operation lising tara mga gimatakta pangtokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makal makhagi heart operation Sky Hospital na pangtokjaragani angang gidi OT amasung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi kudong chab lejagani ako pamarol gidamak Sky Hospital gi reception gatanabiyo. Ladies Fitness World, Keshampat Junction, Tidim Main Road. Ihan hanbo oy na hangdok jaba nupi khaktagi oiba fitness center ni. Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adom na adongi convenient oiba khudong jaba matam ama yenglaga sanaba lakpiyu. Break matak taram nokchiri makhata ba pauda Thobal district ki manung chana leiba charang patagi police ta fare hariba sorok khaibam somokanta koba miyo esi Maoist Communist Party Manipur ga hiram amatada mari laina de hari lupasigi standing committee ki coordinator Kayonghan mangangi cherol mana miyo esi masagi makong anima ki fibam soklaba khungup amadi sandal fawba tongba yadraba miyo ni Lekagi sendon tonba oibadagi nat oibada natana lanai nungai nadaba leibadagi police ta taksin duna fahan brana traga lekai aduda leiba security da thabak toba miyoi singna ningai sangdanaba leibadagi maral ama piraga phajinba oiramgani masagi makong ani chumna chatpa ngamdraba miyoi amabu faraga lup asiga mari leina haliba police ki thong asi minungsi yawdaba malengi miyoi bagi hak khongawnaba thawongni Maram aduna Manipur lairiba disabled organization amadi human rights organization nasu mari lainaba court ta somokantabu fariba police personal sing adugi mathakta chairak pinaba wakatpa fawayai Manipur Legal Services Authority nasu lemna aingi mateng fangan biduna lairiba miyoy asigi achumba wail phanganna ba hotna bada mateng pangbina ba pukning chingsilli Ngasi ayuk Imphal East ki Minuthong Kuno Primary School ki Nongpok thangwa mafamda
masak maming khangdriba nupi ama sina fangle. Police tagi fangba pauda nupi asi foot manga inchi ama wangi kulay kuchuni hanggang mapan machugi fanek ama setli amuba machugi furit ama litli angangba machugi fi ama ilame. Mahaki oy thangba natonda nasika sibagi makul ama hutli postmortem taunaba rims ki mokta thamkhre tha asigi kuntaruk fawbagi manungda imung manungna claim tawradrabadi aingi matung inna aroiba mathomangam pangthoklagani hairi. Amarom dangasi ayuk machi police station ki manung chanba khabi kethel amasung pareng ton khul ani ki maraki lambi nakalda miyoy amasu sina fangli ba miyoy asi ti angsang chahi kuntrataru apopati salon khoibu center manaki riyang khul dagini mahaki koki oi thangba sarukta nongmai maruma palaga yetlom thangba nakalda phawduk tuna chatki bagi mafam lairami mahaku kanaguma miyoy kharana faduna puraklaga nongmaina kaptuna hatlamba oiramgani thajanari. Police na forensic expert singa loina na asiba chang lakhotuna postmortem gi damak Jennings ki mokta thamkhre. UNC ga nakal lahongi wari chathabada nauna same kraba district teret ki manungda khara handopagi wafam amatta sarkar asna paikhatpa yaroi haina Manipur People's Party na phongdokli. Nauna same kraba district teret asigi boundary atuba matamda lepthokadabani UNC gi pressure amadi blockade lehendana bagi mingda kanagumba amattada government asina changjaroidabani. Chahi Kudingi United People's Front UPF na sinduna pangtokpa mega marathon CSG oina September tang kun marida pangtoklagani hairi. Ngasi UPF ki office na pangtokpa pau ki mifam amada UPF ki President S. Ratan Kumar handa ki marathon asida open category da nupa amadi nupi ki pangtokani. First position tabada lupa lesing nifu, second the lupa lesing kuntra, third the lupa lesing kun, consolation prize amadi fourth position digina, 15 position for bada lupa lesing ahum pigani. Mega marathon asi Kumal Lampak Main Stadium dagi lamtharaga amukhana Kumal Lampak Main Stadium da lamthungpam oigani. July gi tang kun marida pangthokadoriba marathon asigi organizing committee ama semdaba UPF ki office da miyangi oba mifam ama famgani. Masida Manipur da laiba club organization singnasu saruk yabiu Manipur kunai asida masamau foba tinjang kaijang daba kunai ama purakna ba pandam da senbani. Numit asida Manipur da kanagumba organization amatana ban amadi blockade tawbidana ba apel tawrakli. Manipur ki kunai sida masamau phaba mating leiba kunai amadi proof ama laihanan nabai damakta yamna tangai phadaba ama laihena khajarga United People's Front 207 dagi howna marakta arepa leitana masi phawba aikoina sidana bi tamtu kasi aikoi ejabani Manipur da leriba purpuna magna haiba marathon nubit asida aikoi saruk yaminasi amadi nubit asida banna singba masi tawbigino haiba sima United People's Front ki maiki degi loruna nchungjari Aroibada mariba pau amukahna. Nupida chathaba miyot minay mangjong na tingna bagi pandam da Women Helpline 181 Manipur ngasi dagi hangdokre. Lamlaki sao che kannaba license bearing gal amasung airgun tingna cabinet ta puthok tu na warep lauragani haina Forest Minister J. Kumar na phongdokre. Amadi Manipur dasu Olympic Day Run pangthokre. Hauji pau bagi oina ISTV na pijaba pau matanga shode loisenjare mideng tabiri basing ba mukana krumjare.